ꯌꯥꯏꯉꯪꯂꯥ ꯍꯦꯛꯀꯦ ꯑꯗꯨꯒ ꯉꯥꯅꯝ ꯅꯝꯒꯦꯀꯣ ꯁꯤꯒꯤ ꯉꯥꯛꯆꯧꯁꯦ ꯑꯩ ꯉꯥꯅꯝ ꯅꯝꯒꯦꯕꯀꯣ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯇꯞ ꯎꯠꯂꯛꯀꯦ ꯅꯄꯥꯛꯄꯤ ꯈꯔ ꯂꯩꯔꯦꯀꯣ ꯑꯗꯩ ꯎ ꯃꯣꯔꯣꯛ ꯈꯔ ꯍꯥꯞꯄꯅꯤ ꯑꯩꯗꯣ ꯁꯤꯁꯦ ꯕꯦꯁꯣꯟ ꯈꯔ ꯍꯥꯞꯀꯦꯕꯀꯣ ꯌꯥꯝꯗꯕꯤꯗ ꯕꯦꯁꯣꯟꯁꯦ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯍꯥꯞꯄꯅꯦ ꯌꯥꯏꯉꯪ ꯈꯔ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯊꯨꯝ ꯈꯔ ꯑꯃꯨꯛ ꯍꯥꯞꯄꯦ ꯑꯩꯅ ꯑꯗꯨꯝ ꯌꯥꯅꯤ ꯈꯟꯕ ꯆꯥꯡꯗꯣ ꯑꯗꯨꯒ ꯁꯤꯁꯦ ꯅꯄꯥꯛꯄꯤꯒ ꯎ ꯃꯣꯔꯣꯛꯀ ꯇꯤꯜꯍꯧꯒꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯐꯨꯠꯄ ꯅꯨꯡꯉꯥꯏꯅꯕ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯄꯦꯀꯣ ꯌꯥꯝꯗꯤ ꯍꯥꯞꯄ ꯍꯣꯔꯦꯟ ꯆꯣꯠꯊꯣꯛꯀꯅꯦꯕ ꯑꯗꯨꯅ ꯁꯤ ꯐꯖꯅ ꯇꯣꯠꯂꯅꯤ ꯃꯨꯟꯅ ꯇꯣꯠꯇꯣꯏꯅꯤꯀꯣ ꯁꯤꯁꯦ ꯑꯩ ꯍꯧꯖꯤꯛꯀꯤꯗꯣ ꯐꯖꯅ ꯇꯣꯠꯂꯦꯀꯣ ꯑꯗꯣ ꯏꯁꯤꯡ ꯈꯤꯇꯪ ꯆꯣꯠꯂꯦꯅ ꯑꯩ ꯀꯩꯅꯣꯗꯣ ꯕꯦꯁꯣꯟꯗꯣ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯁꯤꯁꯦ ꯌꯥꯏꯉꯪꯂꯥꯁꯤꯗ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯒ ꯌꯥꯏꯔꯒ ꯊꯝꯗꯣꯏꯅꯦꯕꯀꯣ ꯌꯥꯏꯉꯪꯂꯥꯗ ꯍꯥꯞꯆꯜꯂꯒꯦ ꯏꯊꯟꯗ ꯅꯝꯕꯅꯤꯅ ꯈꯔ ꯋꯥꯏ ꯂꯣꯏꯔꯦ ꯑꯗꯣ ꯌꯥꯏꯗꯣꯏꯅꯤꯅꯀꯣ ꯑꯃꯨꯛꯀ ꯊꯥꯗ꯭ꯔꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯑꯩ ꯁꯨꯝ ꯀꯥꯒꯗ꯭ꯔꯅ ꯊꯥꯒꯦꯅ ꯇꯧꯕꯅꯦ ꯂꯥꯁꯦ ꯃꯈꯥ ꯊꯥꯔꯅꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒ ꯑꯩ ꯍꯧꯖꯤꯛ ꯌꯥꯏꯔꯒꯦ ꯊꯝꯃꯦ ꯑꯗꯨꯗꯨꯒ ꯇꯩ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯑꯩ ꯁꯤꯁꯨ ꯑꯗꯨꯝ ꯄꯥꯝꯕꯅꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯌꯥꯏꯔꯒꯦ ꯑꯗꯣ ꯑꯩ ꯁꯤꯗꯩꯗ ꯀꯩꯅꯣꯝꯃ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯔꯨꯝꯕ ꯄꯣꯠ ꯑꯃ ꯊꯝꯒꯦꯕꯀꯣ ꯀꯩꯅ ꯊꯝꯁꯤꯒꯦ ꯑꯝꯇ ꯊꯤꯔꯨꯈꯤꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯩꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯀꯩꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯗꯅ ꯑꯩꯅ ꯅꯨꯡ ꯀꯦꯖꯤ ꯑꯣꯟꯕꯩ ꯅꯨꯡꯁꯦ ꯁꯤ ꯃꯅꯥꯛꯇ ꯊꯝꯖꯤꯜꯂꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯨꯜꯂꯀꯥꯟꯗ ꯎꯠꯂꯛꯀꯦ ꯌꯥꯏꯔꯦ ꯂꯥꯁꯤꯗ ꯑꯣꯏꯅ ꯀꯥꯖꯔꯦꯗꯅ ꯃꯊꯛꯇꯤ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯌꯦꯡꯁꯤ ꯑꯩꯅ ꯃꯔꯣꯟ ꯍꯥꯞꯆꯤꯟꯕ ꯌꯥꯝꯃꯤꯍꯦ ꯂꯧꯊꯣꯛꯈꯤꯒꯦ ꯁꯤꯁꯦ ꯌꯥꯏꯉꯪꯂꯥꯅꯤꯀꯣ ꯀꯥꯔꯤꯁꯦ ꯑꯩ ꯁꯥꯏꯌꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯂꯧꯊꯣꯛꯀꯦ ꯃꯨꯟꯗꯤ ꯃꯨꯜꯂꯦꯗ ꯐꯖꯅ ꯃꯨꯜꯂꯦ ꯁꯤ ꯉꯥꯛꯇꯪ ꯂꯩꯔ ꯂꯧꯔꯣꯒꯦ ꯌꯥꯝ ꯁꯥꯏ ꯌꯥꯏꯉꯪꯂꯥꯁꯦ ꯅꯞꯄꯒ ꯂꯩꯔꯦ ꯃꯨꯜꯂꯦ ꯐꯥꯔꯗꯕꯅꯤꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯗꯣ ꯂꯣꯏꯔꯦ ꯑꯗꯨꯝ ꯆꯥꯔꯗꯕꯅꯤ ꯁꯤ ꯃꯦꯠꯈꯥꯏꯔꯒ ꯂꯣꯏꯔꯦ ꯃꯌꯥꯝ ꯃꯦꯠꯈꯥꯏꯔꯒ ꯑꯗꯨꯝ ꯆꯥꯔꯅꯤ ꯉꯥꯅꯝꯁꯦ ꯉꯥꯈꯥꯅ ꯅꯝꯅꯩꯗꯅꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯥꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ ꯍꯥꯎꯕꯅꯤ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ